Ngarang numidang IMPHAL East District ki manung chen LEIBA YAINGANGPOKPI Police Station na KONBA THAMNAPOKPI SABUNGKHOK KHUNOU Amadi SANTIKHONGBAL da Kuki Khutlai Paiba Shing na Akanba Maongda Nongmei Amadi bom Kapsillaktuna Landarakhre Security Force na KHUT HANDUNA AHING NONGYAI MATUNG PHAOBA KAPNAKHRE Press na phangba pau magi matung ina ngarang numidang pung 8:45 aduwaida Kuki Khutlai Paiba Shing aduna THAMNAPOKPI maning uyokching twinching amadi fai mall romdagi nongmei amadi bom kapsinduna etek chathaba horki Kuki Khutlai Paiba Shing gi etek adu kansilakpadagi khunja sing safagadaba maphamda lanjenaki security force ki maikaidagi su khut handuna nongmei kapki hairi nakal animaktagi Nongmei kapnaba adu ahing nongyai matung pung ani adwai fauba leptana chathaki nongmei kapnabagi thodok aduda laibak fabadagi asok apan misiminadi yaukidi haina pau asina makha tari